Online Manipuri nungthilgi pau yengbiriba pumnamak puthoi laisramna khurumjari ahanbada maruiba pau. Kuki Separate Homeland ama piu haina demand tawribasi Central Forcing na nakoinana saugatlabra haibagi chingnaba laire. Manipur machetana thugairaga Kuki Separate Homeland ama piu haina demand tawribasi Central Forcing na nakoinana saugatlabra haibagi chingnaba laire haina Sekmai Kendrigi hanagi MLA Ningthaujam Birena phongdokre. Wafam asi loitang khunang maning leikaidagi laisram Kamal Babu kauba nupa ama mangkhibaga mari lenana Kanto Sabal the Junction Kiba Miangi Kongjang Amada Magna Fondo Kibani, Magna Makatana High Army Natol Sumang Maktadagi, Mi Ama Irailana Fan Kiba City, Yamna Chignaningai Oi Prazagilan Tum Amadi Hawaii Ngakani Hina Ladiba Security Force Kim Mang Maktada, Micham Pakibakitaba Asi Handak Toliba Sina Hanbanate. Pumnama Asi Security Force Namasagi Matau Masakang na Tabak Tawdabadagini, Kuki sing na nomay kaptarak padana ku Security Force sing nagyengdun layba aduga isangak tukjana ba mitay na kudhek haluragana Security Force na onsilaga chaba asigumba Indian Security Force na chatharagli bathawong asidi yamna michang mikhay na bathawong ni masigi poloy afaba oiroy lay makung army camp manung dathok pathawdo amabu GOC na Khangde uhaude haina leithokpa yaroi laisram Kamal Babu army ki checkpost entry tawramlaga thabak suba army ki camp manung changkhibani mahaki langla langjin army na puthokadabani madu ngamdrabadi army ga Kuki Millitantsingi leimakhong da punna thabak tawminare hairoidebagi maram laite army oiragadi kanglu furuf naidana thabak tawbiu Kuki singna fakhiba mitei macha Kamal Babu athuba matamda rescue tawduna miyamda sinagadabani karigumba fatanungda thoklabadi madugi tekchak pumnamak leimakhong army ki GOC amadi Manipur lengana pugadabani haina mahangna Makhataki. Myoy ahum lupa crore ani henba heroin ga konana fare Mizoram gi CID Special Branch na chathakiba khanaba driver mada myoy ahum na gari ani da tongan tonga masapon cap singda haptuna purakpa lupa crore ani gali lagni fuma thoi gali sing humfutara mari gi belu oigadaba number 4 heroin sing phagap mangamkre Mizoram police na phongdorakibagi matung ina haukiba November 9 amasung 13 ka lona ba hing nungai matung pung amarom tarakpa matamda Mizoram gi CID Special Branch na State adugi capital Aizolgi Thuampui da chingnaningai oiba mong da lakpa Bolero registration number MZ04A9872 amaga hana mafamduda khamduna leramba pickup registration number MZ066021 asi check tawbagi thabak chathagi maduda gari aduga windproof ki carton box singna kupsilaga lotuna purakpa showcase 644 da hapa heroin kg Mariga gram Yankani pan Pagat Pangamki Fagalaba heroin adu local market to lupa crore aniga Lagni Fuma Toigali Sing Humfudara Marigi Mamal Oigani Hairi Taudo Aduga Mari Lenana Mui Ahum Fagat Pangamki Fagalaba Mui Sing Adudi Chamfai Degi Lal Rohuna Fanai Kuntragahumdoi Thangmin Thang Nifuguhumdoi Amasung Lalmu 1 Jula Nikunga Marini Makoi Hongi Matakta case ama register Taubaga Loinana Makataba Logi Tabak Lakonaba Special Narcotic Police Station da Kusin Nakre Hari Maitai MLA Kuntra Taret na Lauriba Taudang dagi Kuki MLA Taran na Lauriba Taudang Hena Chawi Nando Maitai Khul Ngakpa Singna Laibak Kannaba Lauriba Taudang Asina Kuki Village Volunteer Singna Lauriba Taudang dagi Hena Chawi Mitegi CSO Student Organization Amadi Maira Paibi Ima Singna Laibak Kannaba Lauriba Taudang Asina Kuki gi Lairiba Organization Singna Lauriba Taudang dagi Hena Chawi Adubu Laibak Ngakpagi Lamda Kuki MLA Tarana Mafur Majati Kannaba Lauriba Taudang na Maitegi Laihoriba MLA Kuntraga Taret na Lauriba Taudang dagi Yamna Chawba Heli Haina All Manipur United Clubs Organization Amukogi President Fairojam Nandoluang na Phongdokre Wafama Singasi Manipur Press Club ki Lokta Hall da Pangthokiba New Hope Life Foundation for Disabilities ki Taraganitoy Suba Foundation Dega Mari Lenana Nandoluang na Phongdokibani Thoram Aduda Amukogi President Fairojam Nandoluang New Hope Life Foundation for Disabilities ki Vice President Santa Takilambam Directorate of Environment and Climate Change ki Joint Director Nita Arambam Amadi Political Activist Oinam Romena Thoiba Mithung Lensing Oina Sarugyaki Amukogi President Nandoluang na Makata na Hai Numit Kharagi Mamangda Khoisaunaraba Miyamna MLA Singi Memda Thomjinduna Pham Thadongnaba Haukiba Ihau Adugi Makha Tarakpada MLA Singi Worker Singna MLA Pham Thadokpa Yarwe Haina MLA Kanba Kangbu Ama Amuk Tholaktuna Nampak Tanrakpagi Laibak Thibani MLA Sing Pham Thadokpa Yarwe Haiba Ihau Asi Yenglurabadi Kuki Singna Tha Taramapal Lom Chatharakliba Lana Sida Mayoknariba Khul Ngakpa Yauna Miyamna Thengnariba Sida MLA Singna Kari Thodang Lawkhrabage Manipurda Thokliba Irang Asi Lengana Popi Thaba Thingluba Reserve Forest ki Mafamda Anaba Khul Chongthokpa Thinglakpa Amadi Drug Lalunba Sing Mathang Phagalakpa Sina Maram Oiduna Manipurda Choba Irang Ama Tholakpani Haiduna State Lengana Hana
हाइजखिबा लेखरबनी मदुगी मतुंग मणिपुरदा हौखिबा चहिगी मे 3 हौदुना अचौबा इरांग असि लाखिबनी थोलेबा इरांग असिदा अखोई पुकनिंग फातबा चंगी थोलेबा इरांग असिगी ममाई चुंबा हैहौद्रबदी लाना चटखिदुना इरांग असिगी वारोइसिन पुरकपा ngamhौदबा याई मरम अदुना अखोई पुमनामकना कुकी सिंगना चथरगलिबा लांदा असि माइथीबा पीनबा होनसी लाना से अखोइना माई पाकनबा पुनना होनमिनसी कोकोमीगी खोंगजंग स्टेट अमदी सेंट्रल लेंगाके ऑफिस सिंग सो लोनसिनख्रे Coordinating Committee on Manipur Integrity Kokomina Manipur amadi Central Government ki office sing numit nini shutdown lauthokraba matung asidagi office sing thonglon bagi khongjang changsin ba hokre Kokomina Manipur amadi Central Lengak to taliba demand sing thabak oina onthorak tabadagi ngarang Kokomina Manipur amadi Central Government ki office sing numit nini shutdown lauthokraba matung asi lengak ki office ki staff sing mathau toramba thengna badagi Kokomi ki thongmi singna babu parada laiba New Secretariat or Secretariat Transport Directorate Office Forest Office Imphal East District Revenue Department Environment Department yauna tongan office sing da chatuna office lonsin baga loinana mafam aduda leiramba staff sing mayimda halankhre khongjang asida saruk yakhiba Kokomi student friend ki ningthaujam Dona Kumarna haikibada Kokomina changsilakba khongjang asiga mari lenana Manipur lengang numit 8 ni matam tharaga lerakhiba adu thabak to onthoroktabana ngarang Kokomina makhata ba khongjang lauthokibani matung ina central amadi state lenga kiloisang sing numinini shutdown tawbagi khongjang asi changsilakpani khongjang asi dalenga kiloisang sing da karishu thausadana office kaduna thabak torambasi laibak thibani haujik leriba lenga ki Functionary sing asi loina fail oire maramdi asok kuirabala se state amadi central lengang na solution purakna ba thabak amata laukataba si Kokomi na pendaba fawi fail oire balenga ki functionary sing asi function amata taholore haibagi fireba si Kokomi na lawrakpani khongjang asi da Manipur miyamna support tawbiu haiki